अहानबदा मरुओइबा पाउ Prime Minister Narendra Modi na Manipur da lakadawriba asida Kuki Jo Singh gi damakta separate administration lauthokpiramo haina Kuki Women's Forum na appeal tarwi Prime Minister Narendra Modi gi Manipur khongchatta Churachandpur da su khongdarangani haina panariba asida Churachandpur gi district magistrate na district asida airgun sizinaba natraga Paiduna Puduna Chatpada Matam Kaktana Athing Batham Kray Amadi Security Force Chatakiba Tiba Humagi Tuan but Hogdok Singh da Aina Tinkraba Lal Hoduk Marigi Active Cadre Mari Fari Kurumzari ISCOM News Ing Tabiri Pupumna Putram Okchuri Miam the Pau Pizari A Haripranong Tumbamni Hozik Miam the Pau Machakai Pizari Prime Minister Narendra Modi na Handak Manipur da Lakadawriba Asi Kuki Jo Singhi Oinani Yamna Laibak Fabani Kongchat Asida PM Modi na Kuki Jo Singhi Damakta Separate Administration Lauthokpiramo haina Kuki Jo Women's Forum Delhi and NCR na Thadorakpa Cherol Amada Fongdorakli Cherol Asin Hai India ki Prime Minister Amana Kuki Zo Taba Mafam Amada Lakpa Haibasi Laibak Asigi Puwari da Handaki Asina Ahanba Orgadawribani Prime Minister na Kuki Zo Singh na Taba Mafam Amadi Amada Kongdarak Kadawriba Asida Kuki Zo Singh Damakta Asumba Wayal Amata Wirangani Haibagi Anauba Mangal Ama Fangbagal Chapmanai Manipur Togliba Irang Asigi Achumba Wayal Tanganaba Amadi Tung Koina Koibayaba Tungda Tangdu Laitaba Fibam Amada Lakpa Yananabagi Damakta Prime Minister Narendra Modi Kongchat Asida Kuki Jo Singh na Taliba Separate Administration ACP Birambaga Loinana Irang Asida Asibu Thokhaliba Singh Amadi Irang Asi Lakshinanaba Masagi Mathau Pangtokatnaba State Amadi Center ki official Singhi Mathakta action Lokatpiu Loinana Irang Asina Maram Oiraga Lanjena Duna Lairiba Miyoi Lising Kaya Asi Masa Masagi Mayumda Hanjin Hanbibaga Natana minority community Singda Agi Akang Pokhaliba terrorist organization Sing Asibu Muthatpiu Hairi Nakal Amaromda Kuki Zo Council na Ngarang Thadorakpa Cherol Amada Prime Minister na Handak Lamdam Asida Lakadawriba Asi Taramna OE Kongchat Asida Prime Minister na Kuki Zo Singh na Lauriba Kholau Thengnariba Awaba Amadi Kuki Zo Miyamgi Ihul Asigi Masak Khangbiramgani Khali Haina Fogdoki Lagliba Tang Tara Hundoi Asida Prime Minister Narendra Modi Churachandpur Amadi Kangla da Lakani Haina Panariba Asida Churachandpur ki District Magistrate Dharun Kumar S na District Asida Airgun Sizinaba Amadi Puduna Chatpada Matam Kaktana Thingba Thamkre Kanagumba Miyoi Amana Hariba Order Asi Violate Tauba Thingnarabadi Logi Matung Ina Chap Chaba Action Lokatkani Haina Sufongdorakli Order Asi Bharatiya Nagrik Suraksha Sanhita BNSS Lising Ani Kungohumdogi Section 163 gi Matung Inna Miyam Tinbaga Miyam Tingadaba Thoram Asida Pamdaba Thodok Sing Toktanaba Laukalakpa Kongthang Amani Athingba Asi Mapung Fana Thamba Ngamnanaba Tangai Fadana Section Taurang Sing Pakanaba District Magistrate na Mari Lainaba SP da su Khangan Kre Hairi Haukiba Numit Nini Asida Security Force na Chatakhiba Thiba Humbagi Tongan ba Thodok Singh da Aine Thinkraba Lalholu Marigi Active Cadre Mari Fare Security Force ki Kangbu Amana Ngarang Imphal West District ki Sekmai Police Station na Konba Tingri Lamkhai da Chatakhiba Thiba Humbagi Thabakta RPF PLA gi Active Cadre ama Fabangam ki Farba Miyoi Adudi Imphal West District ki Awang Wabagai Awang Lekai digi Kuntrakpam Malangba Singh Atopa Ming Tikenjit
chahi yangkhaini numit asimakta da security force ki atopa kangbu amana Bishnupur district ki Moirang police station na konba sunu sifai awang lekai da chatakiba thiba humbagi thabakta koireng luchingba UNLF ki cadre active cadre ama faba ngamki farba miyoi adudi sunu sifai awang lekai digi oinam naubi maitai atopa ming Bikendra chahi kunga mapanni nakal amaromda numit asimakta da Imphal West district ki Singzamai police station na konba langthabal kunja mayai lekai da chatakhiba atopa operation amada pripa ke active cadre ama magazine yauba 9mm pistol amaga konana fagat pangamki farba miyoi adudi langthabal kunja mayai lekai digi Lanpau Lakpam Sanatomba Singh atopa ming ibungo chahi nipfugamathoi masida natana tha siki tang mapanda Imphal East district ki Porompat police station na konba Wangkhai Andro parking da chatakiba thiba humbagi thaudok amada KCP Taibanganba group ki active cadre ama fabangam ki farba miyoi adudi Churachandpur district ki Saikot police station na konba Saikot John Wang dagi haujikna Bishnupur district ki Moirang Laisoi Chingkha da leiba Ningthauzam Sunil Singh atopa ming Salai chahi kunganipani hairi Hauzik aroibada maruiba pau amuka hana pizari Prime Minister Narendra Modi na Manipur da lakadawiba asida Kuki Jo Singhidamakta separate administration lautokpira muhaina Kuki Jo Women's Forum na appeal tawragli Prime Minister Narendra Modi ki Manipur khongchat Churachandpur da su khungdaramgani haina panariba asida Churachandpur ki district magistrate na district asida air gun sizinaba natraga puduna chatpada matam kaktana athingba thamkhre amadi security force da chathakiba thiba humbagi tongan ba thaudok singda aina tingraba lalhulu mari ki active cadre mari fare Hauzik fawi oina ISCOM news se pizaba nungthil gi pau matang ashwaja loisanjari ehenba pau singidam ISCOM bo adumak muning taduna lebiu